Union Home Minister Amit Shah na Manipur da thokliba irang asi furup ani gi marakta wari shanadragadi peace purakpa wagani adubu lakadaba numit singda state asibu nena tawa punsirol da hanjin hannaba central laingak na lambi yatpa loire haina phongdokrai. Prime Minister Narendra Modi na luchingba laingak ki ahum suba term gi 100 day ga mari lainana New Delhi da pangthokpa press conference amada wafam asi phongdokibane. Press conference aduda Union Home Minister sina Manipur da numit kharani gi asida irang thoktuna leirakiba adu haujikta nemthakre state asida leidiba irang asisu matam kharagi matungda control tauba ngamgani haiba gi wafam thazaba phongdoki. Amit Shah na border gi matangda palladun hai paliba lengak asina Indo Myanmar border paring asi ningthina sambal khaba gi thabak haukre haujik fawbada awang nongpok ka tainaba kilometer kuntra rom fencing tauba loikre. Makatana kilometer lising amaga chamanga rom fencing taunabagi budget su center na ayaba pikre haina phongdoki. Nakalamuram da Manipur da pochai tangbagi matang da paladun hai status gi miyam da ahongba mamal da pochai fanghanaba security force leiba mafam singda canteen hangdokpa haukre haina mahakna phongdoki. स्थानीय दोनों जातियों से हमारा संवाद भी है क्योंकि नस्लीय हिंसा है। जब तक संवाद होकर दोनों के बीच में समाधान नहीं होता कोई परिणाम नहीं निकल सकता। हम कुकी ग्रुप्स के भी चर्चा कर रहे हैं और मतई ग्रुप से भी चर्चा कर रहे हैं और आने वाले दिनों में लगभग सभी प्रकार के प्रयास करने के लिए हमने हमारा रोड मैप बनाया। हाल ही के दिन में 2 घटनाएं तीन दिन तक हिंसक घटनाएं हुई। इसको छोड़कर विगत 3 महीनों में कोई बड़ी घटनाएं नहीं हुई थी। अब मणिपुर में अभी भी 3 दिन से शांति है। मुझे आशा है कि हम इस पर बहुत अच्छे से कंट्रोल ले पाएंगे।